ngasi ase mayam thauna yamna phaba nupa amagi punsi maramda khara khangminasi mark asi America gi CIA hariba spy agency adugi most wanted man amani ahan makta video se bu yangmiri ba pum nang putaram noksari hariba nupa sigi maming Julian Poul Assange kawi Julian Poul Assange July gi tang ahum sok lising am champan humdra ga mathoi Townsend Queensland Australia da poki mahaki apokpi mama Christine N Hawkins as a visual artist amani aduga apokpa John Simpson asina anti-war activist amadi billerni maki mapa amadi mama Assange pokringai kaina khirami Assange speak lingai dagi mahak mafam kaya da toina hong dona koi chatun lairakhi masigi maramdi mahaki stepfather Brett Assange as a musician amani Assange ki maming asimaksu stepfather gi ming loduna thon bani asomna toina mafam hong duna lairak pasina maram oiraga mahaki upbringing da achauba safu ma haibedi sense of independence and resilience ki magul kaya chelakhi Assange speak lingai gi schooling ase mayam gomna school chatuna tamlak poidi ayambana mahak home schooling torakhi mahaki apokpi mama artist ama oibagi value stepfather gi political activism gi value animak Assange gi outlook the influence tawduna maha yam curiosity oigenba critical thinking toba authority da wang hangba asina chingba ngalingai matamdagi horakhi mahak pik lingai dagi hauna technology da amadi hacking gi lamda su thawai yamni horakhi Julian Assange ki personal life asida ngalingai dagi hauna public scrutiny amadi private struggle kaya thengna duna horakhi mahak yam ngana siyum panki aduna maram oirga mahak mapasu nganta oiba phangjakhi Assange ki life ta public ki miyeng kaya yeng labasu mahaki personal oiba relationship amadi family gi matang di private oina thamba pamjaba nupa ama oi aduga Assange ki punsida security threat amadi legal action kaya ama thengna ba maramna mahakna piklengai dagi khunhung toibadu mahakna mapung phara phawba adum chathaduna lakhi Assange pisak piklengai dagi hauna computer da asukki matik thawai yaujrakhi mahakna sahi taraga taruk sum matamda mahakna code name Mendex haiba sin aduna computer hacking to bhoraklami amasung mahaki atopa miyoi aniga loinana punna international servership koba group ama semdana maming chatpa horakhi adubu Assange na hacking tawrabasu yamna ethical stance amaga loinana atopada amangba thokhandana information kaya access tawbagam lakhi masigi khongthang asina yumbi oiraga mahake philosophical beliefs amadi transparency and freedom of information mahakna WikiLeaks kauba website ama hangdoktuna secret documents kaya public ta thadorpa horakhi WikiLeaks ta secret information release tarokpa horakpadagi di Assange ki funsi da achouba ahongba kaya lakpa horakhi mahakna kanagomba kharagina ideal oirakhi kanagomba kharagina biggest enemy oirakhi yek namana masing chumchum yamsilakhi prithibida lairiba government kaya gi amotpa corruption mihat mipun lona chathawa thorum kaya mahakna WikiLeaks sabak phakpa horakhi Assange ki quite controversial oiba thabuk hairagadi 2010 da WikiLeaks thadorokhiba US military classified documents sing Iraq amadi Afghanistan gi land chathaba amotpa thabuk kaya WikiLeaks sabak phaktuna malem pumbagi mamangda America bu ikai benangan khibasini masida collateral murder koba video ma US army gi Apache helicopter mana Baghdad ta micham amadi Reuters ki journalist ani yauna miyoi ke hat khibagi video ma thadoropodagi di Assange ki prithibi pumada masak khangba miyoi ama haibado oirakre masita natana CIA gi most wanted list ta maming chankhe masidagi horaga Assange bu CIA na phanaba natraga hanaba koi tan ba horakhi Make life ta achawa security threat ama lakpa maram oiraga Assange koi chen dona lot pa horakhi CIA na Assange bu intelligence operation kaya compromise tawhanba US national security demas tawhanba amadi CIA agent amadi informants kaya gi position compromise tawgi maral amadi espionage and conspiracy to commit computer intrusion gi maranda phana ba koi tan rakhi WikiLeaks asi 2006 ta Assange ta whistleblowers kaya gi safe oina ba anonymous oina sensitive information release tawna ba same ki website amakhakni WikiLeaks ta corruption human right abuse unethical practice by governments and corporations kaya bu expose tawna ba gi pandam da thabuk paikhlakhi maru oina Kenya gi president Daniel Arap Moi gi family gi corruption expose tawna achau bu yeho ma thogan ki
WikiLeaks bu thupchin ba pamba organizations agencies government ke yana Assange ki matang da tan ba horakhi Assange bu US khak natana atopa country ke yana sufana ba hona rakhi khudam moina hairabada Sweden sexual misconduct ke case pansim dana UK government da Assange bu phaduna sendarakna ba appeal to rakhi mahak London da UK government a far ba matung numit kharani ki bel loduna laiki bel hayeng loyani haiban numit aduda mahak na lona mahak na leiri ba mafam adudagi thoraktuna London da liba Ecuadorian embassy da asylum loduna laiki embassy haiba city any country am da leirabasu embassy mapu weriba country adugi territory oibana maram oiraga British police na Ecuadorian embassy da changduna phaba yadaba maram na mahak embassy adu da chahi tare changjafam loduna lotuna lairaki mahak na Ecuadorian embassy da leiringai matam da so mahak ki thabuk aduma continue tawki adubu leibak thibadi chahi taret ki matung Ecuadorian government na Assange da pibe asylum revoke tawduna British police invite tawduna Assange bo Ecuadorian embassy dagi fund ki kari ki damak Assange ki asylum revoke tawribano haiba matamda Ecuadorian government na makas sokimati group oiba tawbi man masa khangdaba amadi internal politics la khuthenjila haiba maram asi pidona revoke tawbani haiki Assange farm matung mahak UK court puthokto na hearing tawba horakhi Magna UK court Mahapo US extradite to bidana bahajaki Maramdi Karigamba Maha US court trial Tabataragadi trial du fair oiroi Amadi Mapung Pana legal representation to Fangway Habagi Akibalai Maramasin extradite to biganu Hain Hajaki Assange the Hajabadu Tabira Duna British court Aduna Assange UK legal custody the Oina Tamki Masining Asigi Tauna Farba Achumba Chatpa Achumba Pamba Julian Poul Assange worry Yang bedi bacin now sing na video asibo pambi batara badi like amdi subscribe tawbina ba nolokchari mathang karam bakana gi wari taninge have this mayam na comment da thambiramu ngasidi matang asida kaina bi athang nizari thank you see you in the next video